jungle. Hoji no mi yung bung trying to take bolo na akanaba Manipur gi kumpat jaba pausing akanaba patok sari hoji story collection ni makai de gitaran oksari amusung no kurum jari hoji akanaba paupi jari UNC gi total shutdown sougtpasingna kuki ani phara police sinakhre tongkpa gari mai thakhre United Naga Council UNC na numi ni oiba total shutdown ni khongin gi saru ama oina ngasi ayu angan badagi ogun imphal west kangla tombi da sakta iba naga sing khongjang bu kari ngatai na duna kari hanga handa thawdna sanaba loital lungkhang da amari sakta chi yaw ko kuki ani kam Namdinglong Village Authority na phaduna sin thingpu omlong tarpa duada police sinakhre okoi ani tongko ba chumai thadokhre thodok thopom na phambu pawna hai shutdown no khongjang thoi usitabi khosawna raban nadlong khungi khunja sin kuki ani adu pharga simai police ta pawpi ki matung tarakpa simai PS ki kangbo amana kuki ani bu kangpok bida laiba MR gi round post to hong pa hong chataki okoi ani regi sial on palasin puntra amadi Ganza su yawram batinaki ko animak ki ma sada satak si amata yawram dabana natana mai tay long su khuthok ti hairi outpost adu de tanga hak detail tawduna thamle matong semai PS ki kabu amadi PSF ki pasun sinduna kampo bidi siki sapar mai de PS to mutin ko ohum khairum ta adu waido sinaki bani si ay man bidi hawdunum nadinong kundi ko jasin da en ais ani da tolo tolo bitinuna Arapa garjin da tosin tinki gamti 5 rom dagi kuki singi mi kara dono kono tishin liba mafam adu da ngai haklai tan laptuna thaw usita bagi mo on da gari hanga handa thawna khoni adu ai akan bu piba dagi kona thangda ko sauna raban na gali miyo sin adu kuki ani adu padna thangki bu lo thamoi makoi ani da tongna ko gari adu mai thadoki makoi ani na tongna ko bai adu registration number MNO 7EC 96098 asing yaro no panu piyano kunjasing pi ani padun thamningi jera aduda kapilong no thangnaba kuki khul ama oi bakang bo pigida kamfi fairom da nomai mo khol khara thoki haina kunjasing mai ke dagi sukundura NS ani nadirong kunjasing lambi da uwa phajindon thamjin ki baka kong adu mai lena kongjang doi riwang yang yani charangan komising da hai ukul kuki meditation en bu satha ki baka ka tangkol gi misam ani lai kitabri adu makki UNC ki makar ni humni gi ol total shutdown tathan laki bani asi khong nasin ki adu gi kuki mi khara gari thaw sana duna laki aham de ko buni tinan ni thianna thadoki auju oi pi masi de maram ore ga Manipur government ko masi da akan ahen step first tham biu anda okura thoki thodo ko maram oiraga kuki ama dinaga ani gi marakta sarang ba thokin laini athu matam laina ka akan ni sang hawdrabadi auju oi pi masi de amu hen sarti ba amu oira kan yan khata ki Lebak miyam usita bani lekai tadi of kongjang alloy kokomi women ring si minister amasung tomin ko minister yawn government asdele minister amadi MLA singasin tawriba thawji lebak miyam asi usita bani to lawbi gi thawdo amadi ukhul gi thawki matang da government sina babi mapa ama oibigi miyam da pening ngai oiba masagi tawkum takwa tabak tawrak tri power kokomi miyam ga sensili bukung asi handokloi haina kokomi women wing phongdokre Masi kongjong war memorial complex ta pala ki ko komi hu women wing ni kambena wa heng wing luang le mina hai si minister yauna NDA government asigi minister amadi MLA sing tholu irang asigi matang da ekoi gi oiba phir ama law thok tuna kongjong te gi saw yaduna lawai krab athob ipai pusingi kubam thai le ka tawba yaro habi ko komi amadi miyam ekoi ating pi ki bani adu government asigi mako gi nomai pai bani tawge da ngami hai haiba matagum nam fu da ngasi kongjong di athob singi kubam da ka le ka tangki asi Lebak miyam asi usita bani loino home minister ki arrest warrant yawda mi phana wat order thoki ba asisu lebak miyam bo singna bani makoin talbot mataw asi ikai khangda bana puk thali haibaduni lebak miyam gi ngut lukpa lebak miyam gi thabak torok taba makoi kudima asi kokomi
ayamba mini hain low asigum thabo asi makata thoning makoina phana lai katlabasu lai oikho athobi pai pusun aduna lobi ga daba leite man makata ke baga chief minister no kokomi makara ka government leite haibu wafam thangki badu mahak leba asi thol irang asi kumna nainade amdi miyangi kora asi moal log de tapani kokomi introduction ban kolum do mi on de torake irang asi leba miyang luna na yelho purup simpun sinduna leba asi kanna bu kanna duna la ni kokomi la na asi gi tang du lai taba hanjilak na bu kanna ba de Manipur gi wa de wari sanakiba kya su laikre masisi minister na kangjin ba ma de niksing bu pai ona taina na aikoi chief minister ni tawmu tawgani haibi thong da tawbu yaroi eba miyam la na si thon bada achoba thawlang lawi haiduna khangnaba amadi inthok lawa thangkraba adukumba kambu amago guwahati da chatuna mahana nam naron unabudi maram kadino leba asigi mutam yan pal pullaga honari ba kokomi yaun leba atai CEO sing amata tanaram dan mahang wari sana kibani masigi matuna peace in indigenous ki marunda miyam chagi no kom chakibani adugu mahang etsalu ko khongsa singi adugi matuni miyam kon thoragli bijiram chalu bad matunda to lawi gi thodo phuki pakhata na ukul chalu matuni sutang ko phuki ni ani thoi ma ki chief minister gi peace indigenous asik masira chief minister oina leiba adulam koiba sananate asi pawa ko komi miyam changsili bu khongjangda violence yaude demo situ bu khongjang kamak changsilaga lakibani adubu leiba miyam khola asi thoksa daba asum lei tarabadi akan bu khongjang kya silakani loyana chief minister ma du home minister na tha sigi chaichat kumanga pawi manungda tonglawi thodo yaw ukul gi thodo asik matana miyam leibak miyam da piningai oiba masak thopa pie ama pidrabadi miyam pono thomjin duna khongjang singani loyana ko komi gin miyam na loyana changsili bu khongjang si su asigi lekhai tab ama hi productive power and lo hana so wa hin wang le na akana kunduki Oji akhana bai pau khara lanthok hang popi da maitei ama sunaga pona khonung changchin khre shutdown sogatuna auto rickshaw sing rally satkre lambi da pandun lai ba sing mateng pan khre oji akhana ba pau pijari National Highway Chani ga sumna ani da imphal ukul lambi da kuki khulai paiba singna emos tawduna tangkhul misam ani hatkibagi mai achuma wail changthaduna mara leiba simatik saba saira piga da bani hain te din tawduna demand tawduna yang popi bazar da maite asi maite amasumna ka pundun wakan mi kan panthokre midani matam da maira paidu laikhidraba ani gi mapham da ika khunna utkre CWC amachum TMF ani gi punna sinat sinduna wakami kam adu saru yakiba singi misam ani hakiba adu senaba sindu adu gi matak to wayan chatu matik saba saira piga dabani istasida ku ki militant singi sathaiba thong asi government na kudak akanu action law ka dabani haba demand tawkia wakami ka adu lora matun midang pung taru makhai dar mapam adu masin yalu miyam makut maira paidu laikhidraba misam ani mapam da maira katuna ika khunna utki tonglawi gi thodok janing da phondok tuna nambon ke chen pon lukmai sinthalum na sathaki total sabda du nambon area da service tawri ba e-rickshaw madi nambon da gi fan chen bo auto rickshaw sing rally sakre nambon haw ke chen da gi horaga tonglawi da tumduna leiba sahi manga yin pa masa amaga tha manga yin pi masa amaga kina ko terrorist ni bongi lang thakun tangkin hat ki ba angang si hadi mara karino lengan thu badami hat pasin mi mamang de sera pi gadabani thu matam lengan na refusing na ko terrorist ni saru maru famna otik kadabni habadi man tawduna rally adu chatki rally adu na bongi haw ka thadi hawraga malon phaw laba mutungda handuna tijim lambi da lak Bisnipur bazar dagi miyam taran okpagi thorongani thokung khakuno amadi nunggaida rongna bada laiba thongjaw fawa satla tungda amu halaglaga nambol haw kaitelo wakami pama su famki hai wakami fam adu da nambol kaiten apo mulung mai sinta luki ima ivel dukan phamba madi karba tawba singi sargyaki Litang police station manung chana leiba TM kasom da kuki khulai paiba sing imphal da ukul tamil la chaki bulam bida miyo ani airport tawduna hat ke bi tawdo adu yaning da phongdok tuna UN sina naga tawa phonsin muni kumni total sabang char ki chatta hibuga chatti ki bi imphal ji lambi da khongsang da imphal ta na pura tholaka daba pandun leiba truck sing Manipur driver association gi ma ke digi sa thana yaw tanga phadba chango polam simating pangkre hairi